ngasi ayu phone ki batongan tongan ba Manipuri sifong singdigi amasum thoki ba thawdo wathok singdigi maru oibe I paw sing khonga saraga Manipur top channel gi maike digi myam na thamjagi ahan bada IMC na National Highway da parking sandokle National Highway Act 1956 na lambi asigi saruk amatada parking oisin natragana karigumba amata sengba sagapi yaroi habigi athingba laina Imphal Municipal Corporation gi Municipal Commissioner na National Highway paring da sia laraga organization singda parking sandokle National Highway singda miam apan ba thoktana sadok chasin tawba yananaba sem kibe ek asibu mapangal kanhanduna gari amata lambi asida maram zadana khambi yaroi haina Ministry of Road Transport na kumza inglising aniga taraga mapangi September thada order ama thokrabani order adugi matungina kanagumna parking oina National Highway bu sijinaramba thokraba natragana maram zadana gari khamnamlagadi National Highway Authority of India na gari adu fazilaga yamna sawba fine thiali Karigumba fine adu sayolamagi manungda thidaba taragadi gari adu nilam lawba fawba yai haina palli adubu Manipur dadi asigumba yathang sing asi mari lainaba authority sing su khangde aduga parking ohelaga sel tanana ba honariba miyoi sing su usinade Imphal Municipal Corporation gi Municipal Commissioner na sayesi gi April taraga turukta order ama thoktuna Imphal gi mafam ahumbu parking ni hana Laothokhre parking ni hana Laothokhli ba sidi National Highway gi saruk ama odiba Kanglapat ki mayukna bada leiba Adaras Clinic NH 37 gi mamangi saruk adu tha amada lupa lising taruka saniga nifu piraga parking pitokle hairiba senpam masida GST gi sada ani tax ki sada mari income tax ki sada ani na singba yawe haina supali masida sunatana ngasidagi Adaras Clinic ki mamang dagi na PWD gi mamang fawa VIP singi quarter lei haba fawa yengdaba makai parking onthop ure marks ning thina upamyoi kharana makhuta hangamapal masugi IMC thaba CZ khara pairaga gari khampa lak mipum khudimak tagi lupa kun trana singba lauraga sel tali hainasu pawsna fundurakti amarom danamo Rims Road amadi canteen lairaki nakal amakaktang parking oina bakhangan khre Rims Road ki Nagamapal junction dagi Rims junctions phaw amadi canteen lairaki Uripok junction dagi Rims junction phaw gi lambi paring ani asida nakal ama khakta da parking oina ba Imphal West ki Deputy Commissioner TS Kiran Kumar order thokre order sigi matung ina hairiba lambi singa si lamdam sigi maru oiba hospital kya leiba maramna ambulance doctor anaba madi athu akai gi oiba mioi kaya marum satna lambi oiri haukiba matam khara asida lambi asika hina sinbigi wakat kaya marum lakparigi hauji lambi gi nak gate animakta parking oiriba sigi muhuta nakal animak parking ohenana ba khangan kibani so hairi Makasa tarapuena to papawa mana Manipur Legislative Assembly gi Assurance Committee report sahi marigi mamang na minister na thajaba pikibu wapam thabak to onthokthri gazetted singhanna ba CM gi Assurance thabak to onthoktre Manipur Legislative Assembly da kumja English singani ga taraga tret ki August thada matamadu gi Education Minister na House ta thabak to onthokani haina thajaba pikibu wapam ngasi phawa thabak to onthoktana leramle hiram kaya gi makha tana Thabak Laothokhre bagi apa masuk recommend tokre haukiba August kunda Manipur Legislative Assembly da puthokiba Manipur Legislative Assembly gi Committee on Government Assurance ki mapan subu report ta pallibu wafam di kumja English ngani ga taratret ki August nipa na phamkiba mi phamda Education Department ki demand khanaba matamda khumaksam Joy Kisan Minister da Education Department na maitei maye ki regular oza hapnabagi thabak Pikhat pirabra laukhalagana kari thak yaurabagi hainangki madugi pakhumda matamadugi Education Minister na masigidama matik saba miyoi sing kana process tawri amasu makhoi sing adugi maraktagi oibi yaba lairagadi ohenanaba honajagi haina thajaba supikhi adumaina hauzik phawbada lengana mitei meki oza launabigi thabak pakhat palaitri loinena pikiba thajabadu thabak onthoktana lairi haina report aduda palli Tara Matushupa Manipur Legislative Assembly gi matamda kumja English singani ga taraga nipan taraga mapan kun gi matamda tongan department sing pairiba minister singa thajaba Assurance Maudrago humdoi pikibagi manungda Committee on Assurance na Assurance yankai ga manga khangatlaga Assurance kuntraga manga yengsinbaga loinana recommend tawki haina spouse na phungdorakli atopa pawamana
lambi thong phatri basi kaidongwai simbidoino hanglubi nupi ama phubirakle lokap ta su thamlure hairok assembly constituency gi MLA thoksum radesiam yauna pangthokpa board kamari leinaba miyam gi meeting tokpam amada sar board su kuidre akhoi gi AC gi lambi thong phatri basi karamba matamdagi simbidoino haina hanglubi nupi ama meeting maphamdagi kauthoklaga nupi miyam amana furamle nongpok singmai police na phaduna ahing amasu lokap ta thamlure hari laibak thiba thawdo si thasi gi taraga mathugi nungthilde ACS gi manung sanba ukhong sang mamang laikai de leiba lai khuram kahui gi sangoi da pangthokpa meeting amada thokibani hairi thawdo adu de MLA gi nupi worker singna phuram dagi soklaba nupi adu gi maming lai khuram ongbi malalaima mapuroiba el pabungsa maite kawi ukhong sang mamang laikai de gi ni so hairi hiramasi gi matang ngasi ukhong sang mamang laikai da pangthokpa paw gi mipum amada lai khuram ongbi malalai manhai makhoina thangnana leba yum amada MLA radesiam yauna BJP gi meeting pangthoki marksu meeting yauna ba hairakwadagi matung ina meeting yaw sakhi meeting adu da marksu wa ngangnaba apa makhra phongdoknaba miyam ayaba pirakhi amadi MLA ga khut phaw soknaduna wa ngangki so hari wa ngangbadu da mahakna makhoi gi lambi thong phattaba sigi matangna pukhatuna mamang de ACS da Congress ki MLA oiramba hairok ibotombi amadi maki masano pa okendro na palingi matamda lambi sembiramduna ngasi ekhoina satlib asini aduna haujuk phatriba lambi thong asi sarna sembi ni haibadu karamba matamdagi sembiduno sahi manga sugodore haina MLA thoksum radiyesam da hangjakhibani adubo MLA radiyesam nadi pakhum amata piramdana meeting mafam adudagi adumak hankhre aduga mafam aduda laihoriba nupi workersing na makpu kauktholaga phaba horakibani haujiksu kok yamna nari lengjumsu lengba yadri hairi mana makhatana haikibada meeting adu mahana MLA da haikibasing adu nongpok singmai policing su lairibani kari akaiba wa yaukibano haiba khanglibani adubo police na phaduna ahinga ma lokap ta thambibasi yamna pende maku karigidamak pharibano karigidamak lokap ta thamlibano ACS gi mapi mapa mada aikuna wakatpa yadrabara karimata haiba yadrabra haina hangladuna thokiba thawdo aduna maram oiraga wakhal nuaite maki maral karino masum bochu kuidre karamba matamdagi lambi simbidoino hangbagidamak phuriba lokap ta thambibasi yamna pende aikhoigi MLA da apen pen na wakat pa yadribasi kanada wakat luiduno haina su pawsina su makhatana phongdorakli classes 11 amasum 12 science students sing yamna kanagadaba pawma Vector Twitter's impalna COVID license manung sida yamna top service haibadi online only tuition for class 11 and 12 science ki offer tawzari mayamna apama subject khanbirakana yawbagi khudong sabasu tutorial asina pizari ahobi goina physics amasum chemistry subject na hauzagani amasum mathematics amasum biology classes singsu athubada hapsarakani yamna qualify oiraba teachers haibadi sahi maridagi tara fawi experience lairaba oja singna takpigani class amada maximum satra kunga manga khak oigani athubada makhada pizariba details contact number asida paw fawi amasum video asigi description asum yam hapsaramge Atopa paw amana khoina sikpadagi kangpokpida angang ani lekanaba ngamdana sire hari Manipur gi singi lamsingda marak thokpa nuaitaba thawdo amada sahi nauriba angang ani khoi mayam omsinduna sikpadagi lekanaba ngamdana laikhidre nuaitaba thawdo asi kangpokpi district ki manungsana leiba si bangnangjang village ta thokibani amasum Imphal tamai road ta leiba khul asigi angang ani laikhidabagi thawdo odo hokiba September 13 gi nungthil pung amma makhai rom tabda thokibani laikhidraba angang ani edu masin manaw nupa ngaktani mayam badu sahi ni palom sure mamingna singai then lawhum kawi aduga maki manaw nupa aduna sahi taruk rom sure mamingna rengno haw lawbum kawi hari khuladugi khunja ayamba labukta law uba satnei laikhidraba angang ani asigi apokpa masum apokbisu manak nakpada leiba pamda law uba satki angang ani aduna mama mapagi manakta satnanaba jungle matik ama phawraga lakpada khoi mayamna omsinduna sikpadagi mafam adumakta laikatnaba ngamdana laikhidabani angang ani aduna kapalaw tabadagi manakta thabak suramba miyoisingna senchilaga yenglubada khoi mayamna siklaga leirambani hairenasu pawsina su phongdorakli Atopa paw manamo Manipur yauna drone sisinaduna COVID vaccine phangangadori lambi thongi phibam phataba khungangi maphamsingna vaccine phangananaba ICMR na lokhalakpa beyond visual line of sight
BBLOAs की थौसल मखादा संगेंग ओइना मणिपुर नागालैंड अमदी अंडमान एंड निकोबार की मीटर लिसिंग अहुमलोंग वांगबा मफम फावबदा ड्रोन सिजनदुना कोविड वैक्सीन येंथोकदौरी एजेंसी दगी फंगबा पावसिना मखातना हाई इंडियन काउंसिल ऑफ मेडिकल रिसर्च ICMR अमदी इंडियन इंस्टीट्यूट ऑफ टेक्नोलॉजी IIT बॉम्बे अनीना हाइरिबा मफमसिंग असिदा ड्रोन सिजनदुना वैक्सीन येंथोकपा यानबा हौखिबा ऑगस्ट 13 सिविल एविएशन मिनिस्ट्री दा तक्सिनखी मसिगी मखा तारकपा ओइना मिनिस्ट्री ना हाइरिबा मफमसिंग असिदा ड्रोन सिजनदुना वैक्सीन येंथोकपगी अयाबा पिरखिबने मिनिस्ट्री ना थोखिबा ऑर्डर अमगी मतुंगिना इंस्टीट्यूशन सिंग असिना ड्रोन पाइहननबगी मतमदु एयरपोर्ट अथॉरिटी दगी मंगजौनना लौगदबने हाइरिबा अयाबसी ऑर्डर थोखिबा नुमित असिदगी हौरगा मखाताब ऑर्डर अमा थोक्त्रिबा फावबा नत्रगना सही अमगी ओइना सनगनी हाइना सुपल्ली अतोप पाव अमना कुकी मियाम हातखिबगी असुमा वयल फंगलु कुकी इनपी हौखिबा कुमजा इंग्लिशिंग अमगा समापन मौद्रागा निथोइदगी इंग्लिशिंग अमगा समापन मौद्रागा तरेट फावबदा NSN IM अमदी नागालिम गार्डना कुकी फ्रुप की मियोय क्या हातखिबगी तमथीरबा थौदोदु इंडिया अमदी मणिपुर लेंगाना सखंगबिबगा लोइना लैखिद्रबसिंग अदुगी अचुंबा वयल अथुबदा फंगनबियो हाइना कुकी इनपी मणिपुर किमना फोंदोरखली बाबूपुरादा लेबा कुकी इनपी की ऑफिस ता पांगथोखिबा पावगी मिफम अमदा किमगी प्रेसिडेंट खैंगाम सोंगलोइना हाइ सही खुदिंगी सेप्टेम्बर 13 असिबु कुकी ब्लैक डे हाइना पांगथोक्तुना लाक्लिबसी हौखिबा कुमजा इंग्लिशिंग अमगा समापन मौद्रागा हुमदोगी नुमित असिमक्तदा NSN IM ना कुकी फुरुप की मरा लेजिद्रबा मिसम कयाम हातखिबगी थौदोदु निंगसिंगदुना लैखिदबसिंग अदुगी अचुंबा वयल फंगनबने थौदोदु फुरुप असिगी पुवारीदा ख्वाइदगी लेबक्थिबा अम्मा ओइदुना लेहौरगनी लाकदोरिबा तुंगी मिरोलसिंगनसु असिगुंबा थौदो असिबु मयेक सेंगना निंगसिंगदुना फुरुप असिगी सक्तम कंजनबा थवाइना पोंथा पीखरबा मियोय क्या अदुबु इकाय खुमनबा उतनबा पांगथोकपनी थौदो असिगी मतांगना मरा लेबसिंग पुथोक्तुना असुंबा वयल पिबिनबा स्टेट अमदी सेंट्रल गवर्नमेंट मेमोरेंडम क्या पिसिंदुना ताक्सिनखिबा लेख्रे अदुबु ngasi फावबा थबक अमता पैखतपगी ममी ताद्री स्टेट गवर्नमेंट सु मैके क्यादगी तक्सिलबसु हौजे हौजे NSN IM अमदी इंडिया गवर्नमेंट अनिगी मरक्ता वरी सनरिबा मरमना IM की मथक्ता एक्शन लौखटपा हाइबसी स्टेट की मखादा लैती हाइन स्टेट लेंगा की मैकेदगी फावबा फोंदोरपा लेखि हाइनसु पावसिना मखातारी अतोप पाव अमना एजुकेशन मिनिस्टर की थवोंग यानिंगदे COVID-19 लाइना लाइसन मरक्ता लमसांग एसी की मनुंगसना लेबा लमदेंग एजुकेशन मिनिस्टरना लुसिंगदुना मियामगी मयोक्ता मिफम पांगथोकनबा होनाखिबा थवोंग अदुबु मणिपुर प्रदेश तृणमूल कांग्रेस कमिटी ने यानिंगदबा फोंदोरखली पार्टी की जनरल सेक्रेटरी MD अबीर खान खुयेक पीदुना थदोरकपा सिरोल अमना हाय एजुकेशन मिनिस्टर ना ngami matagum security force सिजनदुना सतखिबा थवोंग अदु इकाय खंगदबगी थवोंगनि मिफम अदुगा मरि लैनना मियामगा मुक्नबगी थौदोक्ता लैखिद्रबी तनबिनी की इमुंग एजुकेशन मिनिस्टर ना कंपेसेशन पिफम थोई लोनेना मिसी अदुगी मतंगदा जुडिशियल इंक्वायरी तफम थोई मियाम पुनबा यारोय हाइना लेंगाना लाउदुना लैरगा लेंगा पाइरिबा मिनिस्टर अमसुम MLA सिंग मियाम पुनसिनदुना बोर्ड खोमनबा होनरिबा सिंगबु डिजास्टर मैनेजमेंट ना येंगदुना लैरिबसी लेबक थीबनि हाइनसु पाउसिना फुंदोरखली अतोपा पाव अमना म्यांमार मसा कुनगतर गुवाहाटी द फारे मिजोराम की मही तंफम संग अमदगी सासिनबा सर्टिफिकेट पाइबा म्यांमार की मियोय कुनगतर गुवाहाटी द पुलिस ना फारे हाइना एजेंसी दगी फंगबा पाउन हाइदि पाउसना मखाताना हाइ फारबा मियोय सिंग अदु आइजोल दगी MU बिही अनीदा ngasi ayuk pung 3 lom tarakpada Guwahati da thunglaba matungda Delhi chanaba thorang torambani makhoi gi document singa du police na kupni yengsinbada sasinabani haiba khangma ngamlakhibani hairiba miyoi singa du da sasinaba voter amadi Aadhaar card yoromki masida sinatana Mizoram gi tungan ba institution singda mahi tambagi sasinaba certificate kya su yoromki haina Guwahati gi Paltan Bazar police station gi official amana phongdorakli Pagalaba miyoi singa du wang pang sathaba matamda makhoi singa du Myanmar gi Phalam district gi ni haiba khangma ngamki loinana makhoi Delhi da laininga mari lainaba thoram ama yaunaba satpane so hari panma yabadi Myanmar military junta na lenga pai khibadigi leba adur asauba irang laktuna Myanmar gi miyoi lising tara hena Mizoram da sangsinduna lairakhibani miyoi kharasu Manipur da saidang phamloduna hauju lairibani hanisu pawsina phongdorakli अतोप पावमनमु तरा अमदि तरामथै सुबा IRB की रिक्रूटमेंट सुमना पांगथोखिब्रा RTI थाब्रा पाखुम पिरकपा ngamdre
Manipur Government ki Home Department ki makhada lairiba Manipur Police Department ki makhada kumza ing lising ani tara nipan gi December tarukta pangthokiba tara suba amasung tara mathoi suba India Reserve Battalion IRB gi Zemadar gi post kungamari amari rifleman gi post satruka humdraga manga launabagi thokiba notification amagi matungina pangthokiba recruitment rally gi written test examination mai paglak khidraba rifleman gi candidate singi manungdagi miyoi nipana right to information RTI gi khuthangda makhoi gi written test examination gi answer script singadu yengjage haiduna wakalakpa sahi amarum Fajilaklabasu Makoina file Tokiba RTI application sing adugi chapsaba phangpham thokpa paukhum sing pibangamdana leiri haidi recruitment asida saruk yaki rifleman singi candidate singi maraktigi makoibu written test examination adugi result laukthokpada fail oire hairakiba adubudi makoi masa masana yazai adubu matau karamna makoibu fail ohelakli banu haibidugi chapsapa maram sing khangdoknabagi damakta pangthokriba recruitment adubu sinkiba department gi mari leinaba RTI gi pakhum pigadaba official singna makoi gi answer script sing adugi copy phanganbina ba haijakibane loinana mari leinaba wahang singsu hangkibani haina pausna phungdorakli atopa maruiba pau khranam AR ama sire ngara numidang pung tarelom tarakpada kangpokpi PS ki manungsanba NIS2 paringi kala pahar gi mafam amada kuntragani panchuba Assam Rifles ki bulletproof gari ama MN030620 accident thokpada gari asida tonglakhiba halbidar ama siraga atopa marina sogle hari leikidraba halbidar atugi maming Bahadur Kawi aduga soktuna lekatnariba personal singi maming singna Sobedar KS Luingam Hareram Thakur Halbidar Silie Hussein amadi Halbidar CC Warani makoi punamak modbung post leiba kuntragani pan AR gi miyoi ngaktani hari kudongtiba thawdo thokpaga kala pahar gi khunja sing amasum kangpokpi PS gi maikedi gi soklaba singbu laimakhongi military hospital lekananaba pukhathibane adubu leikidraba halbidar adudi phibam lungna sokpadagi hospital yaudringeda leikidabani haina su phungdorakli atopa pawamana go to hills 2.0 boycott tawkhigani achum ngasi nongyaidagi senapati district pungkungani thugi total shutdown tawragani ngasi all tribal Student Union Manipur asumna sinduna senapati district headquarter pangthokiba district asigi civil society organization singi consultative committee meeting na chief minister and Berengi go to hills 2.0 makhatana boycott tawnanaba warep lokhibaga loinana senapati district hayeng nungai matung nigi hauraga mathangi numit September 15 gi numit yungba matung faba pung 12 total shutdown gi khongjang changsilagani haina warep nakhre Consultative meeting adu Hill Areas Committee HAC na recommend tokiba Manipur Hill Areas Autonomous District Council Bill 2021 panduna laibigi matangna khananaba kaukhibani mifam adura saruk yakiba tuan ba CSO singi mihut singna kupna khanaraba matungda Manipur Government Hill Areas Committee na recommend tawraklaba Autonomous District Council Bill 2021 adubo assembly da puthoktuna Khananabagidama haijaba Manipur Legislative Assembly gi speaker na withdraw tokiba order adugi maram khangangadabani maram di assembly asigi rules of procedure and conduct of business ta yumpham oidaba speaker gi withdrawal adu yafam thokti amasum Constitution of India gi article 371 C gi matung inasu yafam thokti haba warep sing lokhi haina pausna phungdorakli Atopa pawamana BJP na project amata puraktri ibobi BJP amadi NEIDP thadok voter samago humdraga mangana moirang them okendro sawatkre Chief Minister oina hawkiba sahi taraga manga Congress na Manipur da lengak pairigi matamda state asida development gi thabak mari henjilaglaba BJP gi lenga asiga yengnarurabadi Congress gi matamna kari tawrambagi haibadudi miyamna hena khangnare wafam masing asi Thawal Assembly constituency gi manung sanba Thawal ngangkhong saban thabida lupa lakh 100 rom sangna semgat kadaba ecotourism park amagi orep uyum tambagi thoramda hanagi Chief Minister Okram Ibobina phungdorakhibane atopa pawamana mo hanagi minister ni school sadana sel lathoklamle Congress amasum NEIDP gi voter humphugani pana BJP gi MLA TS Radesham sagotkre Hairok Assembly constituency gi hanagi mihut oiramba matam amagi education minister Moirangthem Okendrona masagi AC su oiriba
इंगांगलो खुलदा स्कूल सुंसा साद लुपा लाख कुंथ्रागा तरुक लाउथोखलमले हाइना हाइरोक एसीगी एमएलए डॉक्टर थोचम राजेश यामना पेनबा फोंदोखरे वाफम मसिंग असि हाइरोक एसीगी पोलिंग स्टेशन 33/14 लंगमई थेत्ता हाना कांग्रेस पार्टी द वोट पिरम मियोय हुमफु अमसुम NAIDP दा वोट पिरम मियोय निपान पुना मियोय हुमफुगा निपान मागी पार्टी थादोकलमलगा BJP दा याउसिलक्तुना MLA असिबु सौगोलाकपगी तराम ओकपगी थरमदा फोंदोखिबने ngasi langmai thet ki mipun sangda pangthokpa taram okpagi thorom aduda MLA Radesh yamna nauna BJP da yoroklaba miyoi singbu party gi lengyan phi yanbiduna harau taram okre loinena mahakna makha tana hai mi bu hunduna ngangsakpasi magi oinadi supam pamjadabane amasum adubu hanagi MLA Okendrona natanataba leibak masa tadabu wafam kya hairakpadagi sengdoktaba yadaduna sengdokpane hainisu phongdorakhi state sigi wang bara thokpa पाउखरा मैम थमजगे ओंग सान सूसी हक्सांगी फिबम सोक्सिलपदगी माके ट्रायल येथोखरे मेमार मिलिटरी न कु तौदुना नमफुदा मफमदगी लौथोखरबा मियामगी लुसिंगबी ओंग सान सूसी हक्सांगी फिबम सोक्सिलपदगी माके मथक्ता मिलिटरी न सार्स तौरिबा मराल सिंग अदुगा मरी लैनना सथगनी हाइना तौरंबा ट्रायल मतम खरगी ओइना याइथोखरे हाइना मिलिटरी हाउस अरेस्ट तौदुना थमलिबी सूसीगी लॉयर अमना फोंदुरकली अमरमदना emergency landing da miyoi mari sire miyoi taraga mari tongduna paikhiba apikpa Russian passenger plane ama Siberia gi khanong pok thangba sarukta tangai fadana emergency landing tawkhibagi thawdo amada miyoi mari sire haina emergency ministry na phongdorakli atopa pa omana mit yonba thingbagi mayukta mit yonba singna high court ta wakat kadori mit yonba thingbagi mayukta high court ta wakatnaba Mathura district mit yoliba Muslim sing warep lokre Roshilakpo na to papaw mana barak thong lan mada police na gari amadagi lupa sahum laure Impal jiribam lambi gi barak turel gi mathakta hauzik NSIDCL gi makhada BIPL na sengba sagatpagi thabak toriba RCC gi barak thong asigi manakta posit puba truck gari sing lanthok lansin tawnariba suspension barak thong da handakta truck gari ama thong mathakta puthabadagi semjinduna lakhibadu ngasi ayuk saka taruk panba gari khara lanhanbada thong adubu semjin bamasum yengsinbagi thabak toriba BIPL amasum police ki kangbuna gari amamamdagi lupa sahum laure hiram sida sarkar midyeng sangbiyu haina truck driver singa pn bi wafam phongdorakle duga hausgu nedi pawsi matang asel lusinjarge pathok sak bi soki plan ki bi yor singa pigani and thank you